Demographic profile of Manipur haiba hiramda Manipur lengakna silaga numit nini chathagadoriba consultative meeting cum seminar da JFD amadi Manipur miyamna taliba demand gi ona tainabada thabak tawraklabadi census operation boycott tawgani haina campaign for just and fair delimitation JFD na cheksinwa thamlakle hirama siga mari lainana ngasi wangkhai thangjam lekai da leiba loop asigi office ta tongan ba CSO singi luchingba sing yauna pangthokhiba mi Mamada JFD ki convener Jitendra Ningombana wafamasi Fongdokhibane Mahakna Hai State Asigi Oina Lakliba August Taratari Hogani Haina Taurang Tawiba Census Operation Asigi Mamangda Mitop Khandok Laga Census ki Tabuk Jatabiu Haiduna Manipur Lenga Kamade Mari Lainaba Singda Kayara Khanna Taksinduna Lakle Adamoina Mag Lenga Kasinangasi Fauba Kangsin Tasinadana Labadage Haukiba July Kuntaruk Talam Damasada Ladiba Civil Society Organization Singi Mihut Sing Yauba Mipamama Pangtuke Mipamaduna August Ruk Faugi Manungda NRC update Tauraga Census ki Tabak Toram Sing Paikat Kadavani Haibagi Firepama Loke Mipamaduna Lokiba Firebadugi Aroiban Numit Ngasine Maragasida Manipur Lengakna Sinduna Demographic profile of Manipur gi matang dat numinini chathagadoriba consultative meeting cum seminar asida kari karamba warep lawgadoribano haibado yengba tare NRC update tawtringaida census tawbagi thabak chathaba yaroi haiba JFD gi firepta ahongba mat leite lengakna sinduna pangthokadoriba seminar asida lawba warepna miyamgi aningba apambagi mayukta thabak tawraklabade census boycott tawbagi khongjang akanba mongda changsinaba sem saduna leire hainaso mahakna makhata na fongdokhi Pangthokadoriba seminar asida tarik 3 amusung tarik 9 se sida tarakadaba warep aduna Manipur gi miyamna pamiba warep ki wangmada makoina kariguma lawraba haibadi NRC se akoi taw akoi census tawgingi mamangida NRC tawgani haiba wafum se phongdoraktaba akoi taragadi akoina Kanjaramba, Manipur Miam, the Kanjarimba, how the Tenkanka and Handan higher forward, Tabi, the Revelina, Equi, Boycott, Ogani, Haina Queen Kanjabo from the Equi Laiba, Tarik Terium, Nipanse, Masi, Warek, Matuna Karigumba, Miam the Pamba, Warek the Lobiraba, yes, okay, Mayam the Pamba, Warek, Lobir to Butargadi, Equi boycott ki kongjing koi sanction geni aduna leibiriba lenga yaubiriba amuju mari le mo myam singsina aikoi sundoi soidana NRC se aikoi hana koi gi update tawraga census se won tawgudubni haibase masimuk thamjeri